Online Manipur ki pau miyeng tabir pumna maputhoi lai shramna khurumjari ahan bada maroiba pau Manipur da ing tappa hanjil hannaba Amit Shah da taksin kre Manipur da thuba matam da mahausa ki punsi da hanjilaknaba kan mathabak lokhot pinaba World Meeting Council WMC na Union Home Minister Amit Shah da cherol ama piduna taksin kre WMC ki chairman Haigruzam na basyamna khuyak piduna Union Home Minister Amit Shah da ngarang pisin ki ba cherol aduna ahan bada Prime Minister Narendra Modi gi chai humpudara mari mapung parakpa amadi NDA lenga ke Batamgi Numicha Mampung Parakpada Council Asiki Maikai Digi Apen Amadi Harawa Fongdok Pagaloinana Prime Minister Narendra Modi Hakchang na da Yektana Labor Ocean Highness Fongdokli Jero Asina NDA Lengang Nangamkai Sambal Khana Baloki Firep Amadi Chatnaramba Free Movement Regime FMR Loktok to Namitop Changsilak Pating Naba Thourang Lokalak Pabu Apen Bafongdoragli Adumapu Manipurgi Watok Asidi Namkai Sambal Kaba FMR Loktok Panamapung Fana Laksin Bangamloy Maramasina Manipurgi Erang Asiloishinaba Kanba Thourang Central Government na Lokhat Pamathau Tai Hari Chalibatha Sigi Amadagi Chinkuki Perpetrators sing na Faba Makhalgi Kulai sing drone bombing Amadi Missile attack season aduna Mitay Landarak Papunama Sig Yanglaga Central Government na Chumle Kuki Millitant singa sign taunariba suspension of operation su asi handokpada asigumba hingsa gi thodok sing asi laksin bangamgani amadi asigumba perpetrators sing asi namitay dalandarakpa asi khudakta lefan naba thabak lokhat piu laibak thibade asigumba group asida army amadi Assam rifles na saugatle haibagi report sing laibana awang bathakta masigi matangda directive ama Prime Minister da piba mathau tai chero asina makha tar duna Chumle Kuki Millitant sing asibu makha ta na hingsa gi thawong sing chathaba lefal labadi Manipur da mahausa gi punsida hanjilak pangamgani masigi matang da army amasong Assam rifles na su Manipur da santi hanjilakna ba thamoi sengna thabak tawhonna ba poktak pibiu haina su Union Home Minister Amit Shah gi pungning chingsilli makha tarakpa update da Kuki Millitant sing matam chana laksin gadabani jal Jirbam district ki tongan Mitay khul sing da Kuki Millitant sing na phaba makhal gi khulai sing season aduna mihan mipun chatharliba se state security force amadi Jirbam district administration na matam chana laksin gadabani haina jiri apun balo jal na phongdorakli jal na thadorok pacherol amana hai Jirbam district ki mombung Mitay khul da Kuki Millitant sing na ngasi nongmanini asida kan mamong da phaba makhal gi khulai sing season aduna Landanaba gi thawong sing chathari hariba area asida combined security force na operation chatharabasu Kuki Millitant sing na adumak Mitay micham miyam da Landanaba gi thabak chathari laibak thibadi kanana kanada horakpano haiba si Jirbam gi security force sing na mayek sing na khanglibani Adubu Indigenous Tribal Advocacy Committee Itak Jirbam Ferjol Kobaluf amana cherol ama thadokuna achumba pumnamak na thairaga September 19 amasung 18 da Mitay lalolup amana Kuki micham miyam da landa chathare haina phongdoragli adubu sigumba landa chathakibagi report ti amata leitabana itakna aranba wafam sandoktana miyam da chamamna pokhale hairi amromda Kuki inpi Jirbam Tamenglong en none nasu Chamana bacherol ama tha sigi taraga mapal da thok tuna miyam da aran wafam kaya sandokle Urembam Kulendra Kulbi kauba Mitay ahal ama mayum da tumduna leiringai da Kuki Millitant mari changlaklaga makok tu nongmaina kap tuna hatkiba thodok mipung khuding makna khangnarabani changlakhiba Kuki Millitant mari adugi manungda ahumdi Churchanpur dagini haiba asisu mayek sengna khangnakhrabani adubu Mitay lanhauba sengna Kuki Jom Mar micham miyam hatpagi paudi ekhoina takiba leite maram asina siguma Kuki Millitant sing asina Mitay micham miyam da landarakpagi thawong asi levan drabadi state security force amadi DC na kanba thabak lokhat piu makhata na Kuki Millitant sing na Mitay micham hatpagi thabak chatharaklabadi masigi daita security force amadi DC na pugadabani haina su jalgi cherol asina makhata na phongdoragli makhata rakpa update da Militant chamapan changlakhi haibagi viral chumlamle Kuki Millitant sing changsilaktuna Landanaba Thourang tore haibagi matangda cheksin Thourang lokhatle Kuldip Singh Makhal kayagi lalongda ningthina train tawraba Kuki Millitant chamapan rom Manipur da changsilaktuna tha asigi kunganipan da group khaidoktuna mafam kayada Landanaba Thourang tore haibagi pau national media da fawo phongdoknarakpaga mari leinana security gi maikai dagisu masigi matangda akanba cheksin Thourang lokhatle haina Manipur lenga ki security advisor Kuldip Singh ana phongdokre CM Secretariat ki Darbar Hall da ngasi nungthil pangthokpa press conference amada security advisor Kuldip hai drone based bomb projectile amadi jungle welfare gi ningthina train tawraba Kuki Millitant chamapan rom Manipur da changsilaktuna myoi kuntra rom na saba group khaidoktuna tha sigi kunganipan da mafam kaya da landa chathanaba Thourang tawre haina national media da fawo phongdoknarakpa thengnare mang hai wafam asiga mari leinana IGAR South IGAR East
57 Mountain Division की GOC, BSF की Chief, CRPF की IG, Manipur Police की DG, Commissioner Home amadi Security ga mari leinaba senior officer sing saruk yaduna tha asigi taraga nipana pangthokiba mifam amana kupna khanabaga loinana lokhatpa yaba security section Thourang lokhale ningsingba yabadi Thoubal gi senior SP na ASP Operation Thoubal da OC Thoubal da handak Manipur da train tawraba Kuki Millitant chamapan rom Manipur da changsilaktuna tha asigi kungani panda mafam kayada landa chathanaba Thourang tawri haibagi intelligence ki pau fangle maram asina lokhatpa yaba section Thourang sing lokhatnaba khangan khibaga cherol ama social media da viral oirakhibani magna makha taraduna intelligence agency kayadagi fangba input singi matung kupna khanaraba matung Churchanpur Tengnopal Kamjong Ukhrul amadi Fairjol district ki maru oinangam khai paring da mathau tawriba central forcing hanadagi hena akan mamong da section Thourang sing lokhale drone attack ki matang da security advisor na hai air attack drone attack asidagi ngakthoknabagi damak section Thourang kaya lokhatuna Assam Rifles Army amadi CRPF sing da anti drone system sing marang kaina thamduna leiri Manipur da hauji ahenba CRPF ki battalion ani amasu Manipur da thunglabaga loinana battalion ani asinan mapan suba amasung kunithoi suba Assam Rifles ki mohut singani Hanasu Kuldif na phongdokladuna pamdaba thodok wathok thoktunaba miyamgi punsi amadi lanthum ngak senaba lokhatpayaba security ki section Thourang sing lokali haiki Manipur da mausagi punsi da hanjilaknaba amadi hingsa gi thodok sing thokhandanaba lokhatpa Thourang gi manung channa sing amasung tamgi mafam kayada combined security force na paksan na combing operation chathari khudong thiningai oiba mafam sing da chathakiba thibahumba gi thabakta IED kaya fagat pangamle hingsa gi thodok sing tholuk payai haina khanba mafam sing khandok tuna security ga aganba section Thourang lokhale haina su security advisor Kuldip Singana phongdokhi